ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯄꯨꯖꯥ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯌꯥꯎꯕꯅꯤ ꯆꯣꯔꯖꯤꯠ ꯃꯍꯥꯔꯥꯖꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯑꯍꯥꯟꯕ ꯄꯨꯖꯥ ꯇꯧꯕ ꯍꯧꯋꯤ ꯍꯥꯏꯕ ꯆꯣꯔꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇꯒꯤ ꯍꯧꯔꯛꯄꯅꯦꯕ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯒ ꯏꯃꯥꯒꯤ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯗꯤꯕꯀꯣ ꯏꯔꯩꯃꯁꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯁꯤ ꯏꯔꯩꯃꯁꯨ ꯀꯧꯋꯦ ꯃꯇꯝꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯑꯟꯗ꯭ꯔꯣꯝꯁꯤꯗ ꯃꯩꯇꯩꯒꯤ ꯌꯥꯎꯔꯝꯃꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯔꯦꯁꯇꯥꯔꯅꯤ ꯀꯛꯊꯠꯈꯤꯕꯅꯦ 144 ꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯈꯟꯅꯕꯗ ꯉꯁꯥꯏꯒꯤ ꯒꯧꯔꯤꯌꯥ ꯃꯩꯇꯩ ꯑꯅꯤꯁꯤꯒ ꯇꯧꯕꯒꯤ ꯃꯁꯤ ꯀꯪꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯀꯥꯏꯊꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯩꯅ ꯋꯥꯏ ꯇꯥꯡꯅ ꯁꯝ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯨꯈꯠꯆꯕ ꯉꯝꯖꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯒꯤ ꯃꯈꯥꯗ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯆꯠꯊꯖꯔꯤꯕ ꯀꯪꯂꯩꯄꯥꯛ ꯂꯝꯃꯤꯠꯂꯣꯟ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯍꯩꯕꯣꯛꯁꯤꯡ ꯃꯁꯛ ꯈꯪꯂꯁꯤ ꯍꯥꯏꯕ ꯇꯣꯄꯤꯛ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕ ꯑꯩꯈꯣꯏꯅ ꯈꯪꯖꯔꯛꯄ ꯈꯔꯗꯪ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯕ ꯑꯁꯤꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯈ꯭ꯋꯥꯏ ꯇꯔꯥ ꯄꯨꯝꯅꯃꯛꯅ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯨꯁꯨ ꯃꯤꯌꯥꯝꯗꯒꯤ ꯊꯝꯖꯔꯤ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯏꯃꯥ ꯑꯁꯤꯕꯨ ꯃꯁꯛ ꯈꯪꯅ ꯅꯤꯡꯊꯤꯅ ꯈꯨꯔꯨꯝꯖꯔꯕꯗꯤ ꯅꯨꯄꯤ ꯀꯌꯥꯅ ꯉꯁꯤꯁꯨ ꯏꯔꯝ ꯈꯣꯡꯂꯝ ꯁꯦꯡꯉꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯏꯃꯥ ꯑꯁꯤꯒꯤ ꯃꯁꯛꯁꯦ ꯅꯤꯡꯊꯤꯅ ꯈꯪꯗꯨꯅ ꯊꯧꯖꯥꯜ ꯂꯟꯀꯨꯕꯤꯔꯝꯃꯨ ꯏꯒꯤ ꯏꯔꯝ ꯁꯦꯡꯍꯟꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯤꯡꯊꯤꯅ ꯅꯤꯔꯕꯗꯤ ꯏꯃꯥꯅꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯉꯁꯤꯃꯛꯁꯨ ꯀꯪꯂꯩ ꯏꯔꯩꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯃꯨꯟꯅꯥꯏꯗꯅ ꯊꯥꯖꯕꯗꯣ ꯂꯩꯔꯤ ꯃꯔꯨꯑꯣꯏꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯑꯁꯦ ꯀꯪꯂꯩꯆꯥ ꯄꯨꯝꯅꯃꯛꯀꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯈꯪꯗꯕꯃꯛ ꯏꯌꯥꯃꯛ ꯌꯥꯗꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤ ꯍꯧꯖꯤꯛ ꯎꯔꯤꯕ ꯍꯣꯖꯪ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯣꯝꯗ ꯄꯥꯜꯂꯤꯕ ꯍꯣꯖꯪ ꯑꯁꯤꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯆꯠꯅꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯦꯠꯂꯣꯝꯗ ꯂꯩꯔꯤꯕ ꯍꯣꯖꯪ ꯑꯁꯤꯅ ꯀꯨꯏꯗ꯭ꯔꯤꯕ ꯅꯧꯅ ꯁꯦꯝꯕ ꯍꯣꯖꯪꯅꯤ ꯅꯤꯡꯊꯧꯅ ꯏꯍꯥꯟ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯐꯝ ꯑꯣꯏꯅ ꯂꯥꯠꯄ ꯍꯧꯔꯛꯈꯤꯕ ꯃꯇꯝꯗꯨꯗꯒꯤ ꯂꯩꯔꯛꯈꯤꯕ ꯍꯣꯖꯪ ꯑꯔꯤꯕꯗꯨꯅꯤ ꯃꯌꯥꯝ ꯈꯤꯇꯪ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯔꯛꯂꯒ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯆꯥꯎꯅ ꯐꯖꯅ ꯅꯤꯡꯊꯤꯅ ꯁꯥꯔꯕ ꯍꯣꯖꯪ ꯑꯆꯧꯕꯗꯨꯁꯨ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯌꯦꯡꯅ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯀꯔꯝꯅ ꯈꯨꯕꯝ ꯌꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯁꯨ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯑꯩꯍꯥꯛ ꯁꯝꯄꯠꯅ ꯂꯤꯖꯒꯦ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯝꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯤꯒ ꯂꯥꯏꯒ ꯁꯝꯅꯔꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯅ ꯂꯤꯕꯤꯔꯝꯃꯤ ꯍꯩꯕꯣꯛꯁꯤꯡꯒꯤ ꯆꯤꯡꯁꯥꯡ ꯑꯁꯤꯗ ꯃꯌꯨꯝ ꯄꯥꯟꯗꯕ ꯍꯩꯕꯣꯛ ꯅꯤꯡꯊꯧ ꯍꯥꯏꯅ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯈꯛ ꯍꯩꯕꯣꯛꯁꯤꯡꯒꯤ ꯆꯤꯡꯁꯥꯡꯗ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯃꯌꯨꯝ ꯄꯥꯟꯗꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯆꯥꯗꯥ ꯅꯥꯎꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯨꯠꯂꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯇꯥꯏꯕꯪꯄꯥꯜ ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤꯔꯤꯕ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯒꯤ ꯃꯐꯝꯗꯒꯤ ꯃꯍꯥꯛꯅ ꯅꯨꯡꯇꯤꯒꯤ ꯃꯍꯥꯛꯀꯤ ꯆꯥꯗꯥ ꯅꯥꯎꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯠꯆꯔꯝꯃꯤ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕꯅ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯑꯀꯟꯕ ꯂꯥꯏꯅꯤꯡ ꯄꯔꯩ ꯆꯠꯄꯁꯤ ꯎꯕꯗ ꯊꯧꯖꯥꯜ ꯂꯟꯀꯨꯕꯤꯔꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯤꯒꯦ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯃꯥꯂꯪ ꯏꯆꯤꯛ ꯊꯦꯝꯗꯨꯅ ꯑꯁꯨꯝ ꯆꯠꯊꯣꯔꯛꯄꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯣꯡꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯂꯣꯡꯅ ꯇꯥꯗꯨꯅ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯂꯩꯔꯝꯃꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯑꯉꯥꯡ ꯑꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯕꯨ ꯇꯕꯣꯛꯄꯤ ꯍꯥꯏꯅ ꯊꯣꯟꯈꯤ ꯑꯉꯥꯡ ꯑꯁꯦ ꯃꯍꯥꯛꯀꯤ ꯆꯥꯗꯥ ꯅꯥꯎꯗ ꯃꯨꯠꯇꯅꯕ ꯇꯥꯏꯕꯪ ꯃꯄꯨ ꯁꯤꯗꯕ ꯃꯍꯥꯛꯅ ꯄꯤꯕꯤꯕꯅꯤ ꯈꯟꯗꯨꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ ꯇꯥꯏꯕꯪ ꯀꯨꯔꯨ ꯁꯤꯗꯕꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯟꯇꯛ ꯅꯧꯅ ꯐꯪꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯀꯧꯕ꯭ꯔꯨ ꯀꯧꯅꯨ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯕꯗꯒꯤ ꯍꯩꯄꯣꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯑꯃꯨꯛ ꯏꯔꯩꯃ ꯍꯥꯏꯅ ꯃꯤꯡꯒꯧꯅꯗꯨꯅ ꯁꯥꯌꯣꯜꯂꯔꯕꯅꯤ ꯏꯔꯩꯃ ꯏꯃꯥꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯐꯥꯔꯛꯂꯕꯗ ꯅꯣꯡꯃ ꯆꯤꯡꯍꯤ ꯁꯝꯕꯥꯜ ꯂꯥꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯣꯛꯄꯅ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯇꯣꯡꯗꯨꯅ ꯀꯣꯏꯔꯛꯄꯗ ꯏꯔꯩꯃ ꯏꯃꯥꯒ ꯊꯦꯡꯅꯈꯤ ꯏꯔꯩꯃ ꯏꯃꯥꯒꯤ ꯐꯖꯕ ꯁꯛꯇꯝ ꯎꯔꯨꯕꯗ ꯈꯨꯃꯟ ꯀꯣꯛꯄꯗꯣ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯔꯛꯇꯨꯅ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯁꯤ ꯍꯥꯏꯗꯨꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯃꯐꯝꯗ ꯍꯧꯗꯣꯛꯂꯨꯕꯗ ꯏꯔꯩꯃ ꯏꯃꯥꯅ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯀꯟꯕꯗ ꯊꯧꯕꯗ ꯂꯝꯕꯥ ꯂꯩꯇ꯭ꯔꯕ ꯈꯨꯃꯟꯒꯤ ꯀꯣꯛꯄꯅ ꯃꯄꯥꯡꯒꯟ ꯀꯜꯂꯤ ꯃꯇꯥꯒꯨꯝ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯉꯥꯡꯕ ꯍꯧꯔꯛꯂꯕꯗ ꯏꯔꯩꯃ ꯏꯃꯥꯒ ꯀꯟꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯟꯅꯕ ꯍꯧꯔꯛꯈꯤ ꯃꯌꯥꯝꯁꯤꯡꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯂꯕ ꯍꯩꯕꯣꯛ ꯅꯤꯡꯊꯧꯅ ꯈꯨꯃꯟ ꯅꯤꯡꯊꯧ ꯀꯣꯛꯄꯒ ꯂꯥꯟꯁꯤꯡꯅꯈꯤ ꯑꯀꯟꯕ ꯂꯥꯟꯐꯝ ꯊꯦꯡꯅꯔꯕ ꯃꯇꯨꯡꯗ
ꯍꯩꯕꯣꯛ ꯅꯤꯡꯊꯧꯕꯨ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯂꯥꯛꯁꯤꯜꯂꯛꯂꯕꯗ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯅ ꯂꯩꯔꯝꯕ ꯏꯔꯩꯃ ꯏꯃꯥꯅ ꯍꯩꯕꯣꯛ ꯅꯤꯡꯊꯧꯒꯤ ꯃꯁꯥꯏꯒꯣꯟꯒꯤ ꯅꯥꯛꯁꯤ ꯑꯃꯗ ꯂꯩꯔꯤꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯈꯤ ꯍꯥꯏꯅꯁꯨ ꯁꯝꯄꯠꯅ ꯋꯥꯔꯤꯁꯦ ꯊꯝꯖꯒꯦ꯫ ꯋꯥꯔꯤ ꯂꯤꯈꯨꯜ ꯑꯁꯤ ꯂꯩꯕꯅ ꯏꯔꯩꯃ ꯏꯃꯥꯒꯤ ꯃꯁꯥꯏꯒꯣꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯁꯪꯂꯦꯜ ꯑꯃ ꯂꯩꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯏꯊꯣꯛ ꯊꯣꯛꯇꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯤꯒꯠꯆꯔꯨꯕꯗꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯄꯤꯔꯛꯄ ꯃꯣꯠꯁꯤꯡ ꯑꯗꯨ ꯃꯈꯥꯗ ꯑꯃꯨꯛ ꯊꯝꯖꯒꯦ꯫ ꯏꯔꯩꯃ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯃꯇꯝ ꯑꯁꯤꯒ ꯄꯟꯊꯣꯏꯕꯤ ꯏꯃꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤꯒꯤ ꯃꯇꯝ ꯑꯁꯤꯒ ꯑꯅꯤꯁꯦ ꯏꯃꯥꯟꯗ ꯃꯥꯟꯅꯕ ꯃꯔꯝꯅ ꯃꯨꯟꯅ ꯅꯤꯡꯊꯤꯅ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯃꯥ ꯏꯕꯦꯜ ꯏꯆꯦ ꯏꯆꯜ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯏꯒꯤ ꯏꯔꯝ ꯁꯦꯡꯅꯕ ꯏꯒꯤ ꯏꯈꯣꯡ ꯁꯦꯡꯅꯅꯕ ꯄꯥꯡꯊꯣꯛꯀꯗꯕ ꯈꯨꯗꯤꯡꯃꯛ ꯆꯨꯝꯅ ꯂꯥꯏꯊꯣꯛ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯈꯟꯖꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯦ ꯁꯦꯝꯖꯕꯅꯤ꯫ ꯆꯍꯤ 10-20 ꯍꯦꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯥꯛꯂꯕ ꯑꯍꯜ ꯑꯃꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯎꯠꯆꯒꯦ꯫ ꯄꯥꯕꯨꯡ ꯏꯁꯥꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯕꯤꯕ ꯁꯥꯒꯩꯁꯨ ꯌꯥꯎꯅ ꯍꯥꯏꯖꯒꯦ ꯁ꯭ꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯣꯙꯨꯁꯤꯡ꯫ ꯍꯣꯏ ꯑꯩꯈꯣꯏ ꯁꯥꯒꯩ ꯌꯨꯝꯅꯥꯛꯁꯤꯁꯨ ꯃꯣꯏꯔꯥꯡꯊꯦꯝ ꯀꯧꯏ ꯑꯗꯨ ꯃꯣꯏꯔꯥꯡꯊꯦꯝ ꯌꯦꯛ ꯁꯂꯥꯏꯁꯤ ꯃꯣꯏꯔꯥꯡꯊꯦꯝ ꯁꯂꯥꯏꯁꯤ ꯃꯣꯏꯔꯥꯡ ꯃꯣꯏꯔꯥꯡ ꯑꯗꯨꯝ ꯑꯣꯏꯕ꯭ꯔꯥ? ꯁꯂꯥꯏꯁꯤ ꯃꯣꯏꯔꯥꯡ꯫ ꯑꯣ ꯄꯥꯕꯨꯡ ꯑꯁꯦ ꯊꯕꯛ ꯁꯤꯒꯤ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕꯤꯔꯛꯄꯁꯦ ꯀꯌꯥꯝ ꯀꯨꯏꯕꯤꯔꯦ? ꯑꯩꯁꯤ ꯍꯥꯟꯅ ꯑꯩ ꯒꯣꯔꯃꯦꯟ ꯊꯕꯛ ꯇꯧꯔꯝꯃꯤꯀꯣ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁꯇ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯇ ꯂꯩꯕꯤ? ꯑꯩꯁꯤ ꯌꯨꯅꯥꯏꯇꯦꯠ ꯕꯦꯡꯛ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯂꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯅꯦꯖꯔ ꯑꯣꯏꯅ ꯔꯤꯇꯥꯌꯔ ꯇꯧꯔꯛꯄꯅꯤ꯫ ꯍꯥꯟꯅꯗꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯇ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯣꯏꯅ ꯕꯦꯡꯛꯅ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯐꯥꯏꯅꯥꯟꯁꯀꯤ ꯑꯩꯈꯣꯏ ꯃꯤ ꯈꯔ ꯂꯧꯈꯤꯕꯗꯨꯗ ꯑꯩ ꯕꯦꯡꯛꯇ ꯆꯠꯆꯔꯦ ꯑꯗꯨꯒ 2008ꯇ ꯕꯦꯡꯛꯇꯒꯤ ꯔꯤꯇꯥꯌꯔ ꯇꯧꯔꯦ꯫ ꯑꯗꯨꯒ ꯂꯥꯏꯒꯤ ꯊꯧꯒꯜꯁꯦ ꯂꯥꯏꯒꯤ ꯊꯧꯒꯜꯁꯤ ꯔꯤꯇꯥꯌꯔ ꯇꯧꯔ ꯃꯇꯨꯡꯗ ꯌꯥꯎꯖꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤ ꯂꯩꯔꯤꯁꯤ ꯔꯤꯇꯥꯌꯔ ꯇꯧꯕ ꯌꯥꯝ ꯔꯤꯇꯥꯌꯔꯗꯒꯤ ꯁꯨꯝ ꯂꯥꯛꯄ ꯃꯌꯥꯝꯗꯨꯅ ꯑꯁꯤꯒꯤ ꯃꯇꯝꯗ ꯐ꯭ꯔꯤꯗ ꯂꯩꯕꯗꯣ ꯂꯥꯏꯒꯤ ꯁꯦꯕꯥ ꯑꯣꯏ ꯇꯧꯁꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯂꯥꯛꯆꯔꯤꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯪꯉꯤꯁꯦ ꯁꯝꯅꯗ ꯀ꯭ꯋꯥꯛ ꯇꯥꯟꯕ ꯕꯂꯤ ꯂꯥꯏꯀꯨꯝꯕ ꯂꯥꯏꯕꯣ ꯂꯥꯏ ꯁꯨꯝꯕ ꯈꯛꯇꯪ ꯈꯪ ꯂꯩꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯄ꯭ꯔꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯂꯥꯏꯁꯦ ꯀꯨꯝꯃꯛꯄꯗ ꯏꯔꯨ ꯏꯁꯤꯡ ꯇꯧꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯅꯨꯃꯤꯠꯇꯨꯗꯅ ꯁꯤ ꯇꯧꯏ ꯅꯨꯃꯤꯠ ꯃꯊꯪꯗ ꯁꯤ ꯇꯧꯏ ꯍꯥꯏꯕꯒꯤ ꯃꯥ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯑꯃꯨꯛꯇꯪ ꯍꯥꯏꯐꯦꯠꯇꯪ ꯍꯟꯗꯛꯀꯤ ꯗꯨꯔꯒꯥ ꯄꯨꯖꯥꯁꯤ ꯍꯣꯏ ꯀꯨꯝꯁꯤꯡ ꯀꯨꯝꯖꯥ 2024 ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯇꯥꯡ 3/10 2024 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇꯒꯤ ꯍꯧꯗꯨꯅ ꯃꯦꯔꯥꯒꯤ 9-10 ꯄꯥꯟꯕ ꯇꯥꯡ 12/10 2024 ꯊꯥꯡꯖ ꯅꯨꯃꯤꯠ ꯐꯥꯎꯕ ꯍꯤꯌꯥꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯗꯦꯕꯂꯞꯃꯦꯟ ꯁꯦꯕꯥ ꯀꯃꯤꯇꯤ ꯍꯤꯌꯥꯡꯊꯥꯡꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯏꯃꯥꯒꯤ ꯁꯔꯗꯤꯌꯣ ꯁꯔꯠ ꯔꯤꯇꯨꯒꯤ ꯑꯣꯏꯕ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯊꯧꯔꯝ ꯄꯔꯦꯡ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯊꯝꯖꯔꯤ꯫ ꯑꯍꯥꯟꯕ ꯃꯛꯇꯗ ꯂꯦꯡꯕꯤꯔꯛꯀꯗꯧꯔꯤꯕꯤ ꯏꯃꯥꯒꯤ ꯃꯤꯡꯂꯦꯟ ꯑꯃꯁꯨꯡ ꯕꯥꯍꯣꯟ ꯍꯥꯏꯕꯗꯤ ꯁꯥꯗꯣꯡ ꯊꯝꯖꯔꯤ꯫ ꯂꯦꯡꯕꯤꯔꯛꯂꯒꯅꯤ ꯕꯤꯖꯌ ꯀꯧꯕꯤ ꯏꯃꯥꯅ ꯗꯣꯂꯥꯏ ꯀꯥꯡꯐꯩ ꯊꯛꯇ ꯇꯣꯡꯗꯨꯅ ꯂꯦꯡꯕꯤꯈꯤꯒꯅꯤ ꯑꯃꯨꯛꯁꯨ ꯊꯧꯖꯥꯜ ꯍꯩꯕꯤ ꯏꯃꯥꯗꯣ ꯁꯒꯣꯜ ꯁꯌꯥꯡ ꯊꯛꯇ ꯇꯣꯡꯗꯨꯅ ꯁꯤꯅ ꯏꯃꯥꯅ ꯂꯦꯡꯕꯤꯔꯛꯄꯒꯤ ꯃꯤꯡꯂꯦꯟ ꯑꯗꯩ ꯁꯥꯗꯣꯡꯅꯤ꯫ ꯑꯗꯩ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯇꯥꯔꯤꯛ ꯅꯨꯃꯤꯠ ꯑꯃꯁꯨꯡ ꯊꯧꯕꯥꯜ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝꯁꯤꯡ ꯍꯥꯏꯖꯔꯛꯀꯦ꯫ ꯇꯥꯡ 3/10 2024 ꯁꯒꯣꯜꯁꯦꯟ ꯃꯦꯔꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯙꯨꯞ ꯑꯥꯔꯇꯤ ꯀꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 5:22 ꯇꯥꯈ꯭ꯔꯒ ꯍꯔꯤ ꯁꯪꯀꯤꯔꯇꯣꯟꯒ ꯂꯣꯏꯅꯅ ꯅꯣꯡꯃ ꯄꯥꯟꯕꯒꯤ ꯀꯜꯄꯔꯝꯕ ꯄꯨꯖꯥ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯊꯪ ꯇꯥꯡ 3/10 ꯏꯔꯥꯏ ꯃꯦꯔꯥꯒꯤ ꯅꯤꯅꯤ ꯄꯥꯟꯕꯁꯤꯗ ꯙꯨꯞ ꯑꯥꯔꯇꯤ ꯀꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 5:19 ꯇꯥꯈ꯭ꯔꯒ ꯍꯔꯤ ꯁꯪꯀꯤꯔꯇꯟꯒ ꯂꯣꯏꯅꯅ ꯅꯤꯅꯤ ꯄꯥꯟꯕꯒꯤ ꯚꯤꯠꯇ ꯄꯨꯖꯥ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯃꯊꯪ ꯇꯥꯡ 5 ꯙꯨꯞ ꯑꯥꯔꯇꯤ ꯀꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6
minute nifu manga takraga hari sankritan ga lonena humni panbagi bhetta puja paktok jagani tang taruk nongmajing meragi ahanba marini panba si marini sa anirak pal mari si ani pa la ahanba marini panba da dhup arti kasak matung iyuki pung manga minute kundrama toy takraga hari sankritan ga lonena marini panbagi bhetta puja paktok jagani tang taret ing thokaba meragi marini panba sidana dhup arti kasak matung ayuki pung manga minute kunipan takraga hari sankritan ga lonena marini panbagi bhit puja paktok jagani tang nipan ing lewok meragi mangani panba dhup arti kasak matung ayuki pung manga minute kuntrahum doi takraga hari sankritan ga lonena mangani panbagi bhetta puja paktok jagani tang mapan ing yumja kaisa meragi taruk ni panba siwa koina lai kumba numit haina yamna marui ba thorum mamani dhup arti kasak matung ayuki pung manga minute kuntra takraga hari sankritan ga lonena taruk ni panbagi bhetta puja paktok jagani nungtil pung ahum minute kuntra manga tabadagi hari sankritan ga lonena imagi amantran bhodan adhivas puja paktok jagani koina som imagi gete kakhi bada ang bhe uri ba sanglen se oirom da lehobdo oirum de pothabam adui matang dam ima panthobi le de pa thubi na atopa la sang mani ko adui leire matang leire mari de le na tre sida ahin potharaga somdom khoi ada sigi mafam sida potharije pamwa maningda urjom hoido adugi makhong oibeda karigino ujaw du bi khoi ga hari khago pambi na chamba pambi na te ho adu le hangje jo adu adugi makhong oibeda la sangjina le tal le koi la sang dol le di la sang du de koi na maru oi ba pambi la pambi chana bado koi na thajaba samjan ba dogi risine lai kumba bu yore ko ba ko mani ko adegi tang tara ing chagon sen meragi tari ni panba sidana kena dhup arti kasak matung ayuki pung taret minute kumanga tabadegi pung mapan phabugi manungda hari sankritan ga lonena naba patrika lengsil laga imagi mahasnan kacharaga jayaramba puja tangdok jagani koi naba patrika naba patrika haje kena lapuna imagi jang sarga hotel kaluga syukun naba patrika na kabyayap ko naba patrika lengsil laga imagi mahasnan kacharaga jai garamba puja pangthok jagani numidang pung tara minute yang khai mapan tabadagi pung tara mathoi minute nifu taret phawgi manungda imagi ardha ratri puja bhet puja pangthok jagani sina kogi taret ni panbagi thoramji sida losanjare adidi khwaidai maruiba nipan ba sidi meragi bornamit tang tamathoi thatara irai meragi nipan ba koina mayamna bornamit harga koina mi yam sendada kang dang di borni ka ya da bolai khom du ngai re mi bu chile di tai ni chile dai ne hoi hoi ayu angan ba dhup arti sewa kacha kharga ayu ke pung manga minute kuntaruk ta kharga hari sankritan ga lonena nipan bagi bhetta puja pangthok jagani ayu pung taruk minute kulhumdo second taramathoi tabadagi sandhi puja hojaraga pung taruk minute nifutare second taramathoi balidan kacharaga pung taret minute taramathoi second taramathoi tabda sandhi pujan samapan ojagani lonena dhup arti
ꯄꯨꯁꯄꯥꯟꯖꯂꯤ ꯀꯠꯆꯔꯒ ꯃꯇꯨꯡꯗ ꯚꯛꯇꯁꯤꯡꯅ ꯏꯃꯥꯒꯤ ꯗꯔꯁꯟ ꯑꯃꯨꯛ ꯍꯟꯅ ꯐꯪꯕꯤꯒꯅꯤ ꯁꯤꯗꯒꯤ ꯏꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯕ ꯌꯥꯔꯦ ꯑꯩꯈꯣꯏ ꯁꯟꯙꯤ ꯄꯨꯖꯥ ꯃꯅꯨꯡꯁꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯃꯥ ꯊꯣꯡ ꯊꯤꯡꯖꯜ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕ ꯌꯥꯗ꯭ꯔꯤ. ꯆꯪꯕ ꯌꯥꯗ꯭ꯔꯤ. ꯑꯌꯨꯛꯀꯤ ꯄꯨꯡ 7:54 ꯇꯥꯈ꯭ꯔꯒ ꯅꯕꯃꯤꯁꯤꯅ ꯃꯊꯪꯒꯤ ꯍꯟꯗꯛꯀꯤꯁꯤ ꯑꯌꯨꯛꯇ ꯁꯟꯙꯤ ꯄꯨꯖꯥꯁꯤ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗꯒꯤ ꯑꯗꯨꯋꯥꯏꯗ ꯂꯣꯏꯁꯤꯟꯗꯣꯏꯅꯤꯅ ꯍꯦꯛ ꯅꯣꯡꯉꯥꯟꯕꯗ ꯃꯊꯪꯒꯤ 9ꯅꯤ ꯄꯥꯟꯕꯒꯤ ꯑꯃꯨꯛ ꯄꯨꯖꯥ ꯍꯧꯒꯗꯧꯕ ꯍꯟꯗꯛꯇꯤ 9ꯅꯤ ꯄꯥꯟꯕꯒ 9ꯅꯤ ꯄꯥꯟꯕꯒꯁꯤ ꯄꯨꯖꯥ ꯃꯇꯝ ꯌꯥꯝ ꯅꯛꯁꯟꯅꯔꯦꯕ ꯍꯦꯛ ꯄꯨꯖꯥ ꯂꯣꯏꯕꯒ 9ꯅꯤ ꯄꯥꯟꯕꯒꯤ ꯄꯨꯖꯥ ꯑꯃꯨꯛ ꯍꯧꯒꯗꯧꯕ ꯑꯌꯨꯛ ꯄꯨꯡ 7:53 ꯇꯥꯈ꯭ꯔ ꯅꯕꯃꯤ 9ꯅꯤ ꯄꯥꯟꯕꯒꯤ ꯚꯤꯠ ꯄꯨꯖꯥ ꯀꯠꯆꯈ꯭ꯔꯒ ꯍꯩꯕꯣꯛ ꯃꯍꯥꯗꯦꯕ ꯄꯨꯖꯥ ꯀꯨꯃꯥꯔꯤ ꯄꯨꯖꯥ ꯖꯩꯒ ꯄꯨꯔꯅ ꯄꯤꯖꯒꯅꯤ ꯑꯩꯈꯣꯏꯒꯤ ꯍꯩꯕꯣꯛ ꯃꯍꯥꯗꯦꯕ ꯏꯁꯩꯗ ꯍꯩꯕꯣꯛꯁꯤꯡꯗ ꯃꯍꯥꯗꯦꯕ ꯑꯃ ꯂꯩꯌꯦ ꯁꯤꯒꯤ ꯕꯣꯜ ꯅꯣꯡꯉꯥꯟꯕꯩꯁꯤ ꯑꯩꯈꯣꯏꯅ ꯁꯤꯕ ꯄꯨꯖꯥ ꯍꯥꯏꯅ ꯃꯍꯥꯗꯦꯕꯗ ꯑꯗꯨ ꯇꯧꯒꯅꯦꯕ ꯑꯗ ꯗꯨꯔꯒꯥꯒꯗꯤ ꯃꯍꯥꯗꯦꯕꯒꯁꯨ ꯃꯇꯩ ꯃꯅꯥꯎꯅꯤꯅ ꯊꯥꯡꯖ ꯃꯦꯔꯥꯒꯤ 9ꯒ 12ꯒꯤꯁꯤ ꯄꯨꯟꯅ ꯄꯥꯟꯍꯟꯈꯔꯦ ꯉꯔꯥꯡꯁꯦ ꯑꯃꯨꯛ ꯁꯤꯅ ꯂꯥꯏ ꯀꯥꯕ ꯅꯨꯃꯤꯠ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯕꯤꯁꯔꯖꯟ ꯍꯥꯏꯅ ꯏꯃꯥꯒꯤ ꯉꯁꯥꯏ ꯅꯕꯄꯇ꯭ꯔꯤꯒ ꯏꯃꯥꯒꯤ ꯍꯛꯆꯥꯡ ꯁꯥꯔꯤꯕꯁꯤ ꯑꯩꯈꯣꯏ ꯍꯤꯌꯥꯡꯗ ꯑꯩꯈꯣꯏ ꯇꯨꯔꯦꯟꯁꯤꯗ ꯄꯨꯔꯒ ꯕꯤꯁꯔꯖꯟ ꯇꯧꯔꯦ ꯇꯧꯗꯣꯏꯅꯤꯀꯣ ꯙꯨꯞ ꯑꯥꯔꯇꯤ ꯁꯦꯕꯥ ꯀꯠꯆꯈ꯭ꯔꯕ ꯃꯇꯨꯡ ꯑꯌꯨꯛꯀꯤ ꯄꯨꯡ 6:19 ꯇꯥꯈ꯭ꯔꯒ ꯁꯥꯙꯥꯔꯟ ꯄꯨꯖꯥ ꯑꯄꯔꯤꯇꯥ ꯄꯨꯖꯥ ꯑꯩꯈꯣꯏ ꯁꯤ ꯃꯃꯥꯡꯗ ꯄꯨꯖꯥ ꯈꯔ ꯇꯧꯋꯦ ꯑꯌꯨꯛ ꯄꯨꯡ 7:28 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯕꯄꯇ꯭ꯔꯤꯀꯥ ꯉꯁꯥꯏꯒꯤ ꯍꯛꯆꯥꯡ ꯃꯨꯔꯇꯤꯁꯦ ꯕꯤꯁꯔꯖꯟ ꯁꯦꯕꯥ ꯑꯣꯏꯖꯔꯒ ꯆꯍꯤ ꯑꯁꯤꯃꯒꯤ ꯁ꯭ꯔꯤ ꯁ꯭ꯔꯤ ꯁꯔꯗꯦꯕ ꯗꯨꯔꯒꯥ ꯄꯨꯖꯥ ꯁꯃꯥꯄꯟ ꯑꯣꯏꯖꯔꯦ ꯑꯗ ꯄꯥꯕꯨꯡꯁꯤꯗ ꯋꯥꯍꯪꯁꯨ ꯈꯤꯇꯪ ꯂꯥꯛꯆꯕ ꯌꯥꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯀꯥꯈꯠꯄ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯏꯃꯥꯁꯦ ꯂꯥꯛꯑꯒ ꯍꯩ ꯀꯥꯀꯣ ꯃꯈꯣꯡꯒꯤ ꯑꯩꯈꯣꯏ ꯄꯣꯊꯥꯁꯪꯗꯨꯗ ꯄꯣꯊꯥꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯏꯕꯨꯡꯗ ꯆꯪꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯗꯨꯗ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯩꯔꯤꯕ ꯃꯐꯝꯗꯣ ꯑꯗꯨꯒ ꯄꯥꯕꯨꯡꯅ ꯉꯁꯥꯏꯒꯤ ꯄꯟꯕꯤꯗ ꯑꯗꯨꯒ ꯈꯦꯠꯅꯩ ꯑꯗꯨꯅ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗ ꯀꯟꯐ꯭ꯌꯨꯖ ꯑꯣꯏꯗꯅꯕ ꯄꯥꯕꯨꯡ ꯑꯣꯏꯅ ꯈꯤꯇꯪ ꯇꯥꯛꯄꯤꯔꯝꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯟꯊꯣꯏꯕꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯒ ꯏꯃꯥꯒꯤ ꯀꯔꯤꯝꯇ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕꯗꯤꯕꯀꯣ ꯃꯁꯤ ꯑꯩꯈꯣꯏꯗꯤ ꯍꯧꯖꯤꯛ ꯂꯧꯊꯣꯛꯁꯤꯕꯨ ꯍꯥꯏꯅꯔꯤꯕꯅꯦꯕ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯖꯔꯛꯀꯦ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯄꯨꯖꯥ ꯇꯧꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯑꯩꯈꯣꯏ ꯅꯤꯡꯊꯧꯁꯤꯅ ꯃꯅꯤꯄꯨꯔ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅ ꯍꯥꯏꯅꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯁꯨ ꯌꯥꯎꯕꯅꯤ ꯆꯣꯔꯖꯤꯠ ꯃꯍꯥꯔꯥꯖꯅ ꯑꯩꯈꯣই ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯑꯍꯥꯟꯕ ꯄꯨꯖꯥ ꯇꯧꯕ ꯍꯧꯋꯤ ꯍꯥꯏꯗꯅ ꯆꯣꯔꯖꯤꯠ ꯃꯍꯥꯔꯥꯖꯒꯤ ꯍꯥꯛꯇꯛꯇꯩ ꯍꯧꯔꯛꯄꯅꯦꯕ ꯍꯧꯔꯛꯏ ꯍꯥꯏꯗꯅ ꯑꯍꯟꯁꯤꯡꯅꯁꯨ ꯇꯥꯛꯄꯤꯔꯝꯃꯦꯕ ꯁꯤꯗ ꯃꯍꯥꯔꯥꯖꯁꯤꯅ ꯑꯩꯈꯣꯏ ꯃꯈꯥꯗ ꯁꯪ ꯑꯆꯧꯕ ꯑꯃ ꯂꯩꯕꯁꯦ ꯂꯥꯏꯒꯤ ꯀꯥꯊꯠꯈꯤꯕꯒꯤꯗꯨꯗ ꯁꯪ ꯑꯃ ꯂꯩꯕꯗꯣ ꯁꯤ ꯁꯪꯁꯤꯗ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩꯗ ꯅꯤꯡꯊꯧꯁꯤ ꯂꯥꯛꯑꯒ ꯄꯨꯖꯥ ꯃꯅꯨꯡꯁꯤ ꯁꯤꯗ ꯍꯦꯛ ꯂꯩꯔꯝꯃꯦꯕ ꯄꯨꯖꯥꯒꯤ ꯃꯇꯝ ꯃꯅꯨꯡꯁꯦ ꯁꯪꯂꯦꯟ ꯃꯍꯥꯔꯥꯖꯒꯤ ꯁꯪꯂꯦꯟ ꯂꯩꯔꯝꯃꯦꯕ ꯂꯩꯔꯝꯃꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯏꯁꯅꯥꯝ ꯁꯥꯒꯩꯒꯤ ꯅꯨꯄꯥ ꯑꯃ ꯃꯍꯥꯔꯥꯖꯒꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯊꯧꯒꯟ ꯐꯪꯕ ꯅꯨꯄꯥ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯥ ꯑꯃ ꯏꯁꯅꯥꯝ ꯑꯃ ꯌꯥꯎꯋꯦ ꯃꯥꯅ ꯃꯍꯥꯔꯥꯖꯁꯤꯗ ꯃꯍꯥꯔꯥꯖ ꯑꯩꯈꯣꯏꯁꯨ ꯂꯥꯏꯁꯪ ꯃꯆꯥ ꯑꯝꯇ ꯁꯥꯖꯒꯦ ꯍꯥꯏꯅ ꯏꯁꯅꯥꯝꯅꯤꯀꯣ ꯑꯩꯈꯣꯏꯁꯨ ꯄꯥꯟꯊꯣꯏꯕꯤ ꯏꯁꯅꯥꯝ ꯄꯥꯟꯊꯣꯏꯕꯤ ꯂꯩꯖꯩ ꯁꯤꯒꯤ ꯂꯥꯏꯁꯪ ꯃꯆꯥ ꯑꯃꯇ ꯂꯥꯏꯁꯪ ꯂꯥꯏꯒꯤ ꯖꯒꯥꯁꯤꯗ ꯁꯥꯖꯒꯦ ꯍꯥꯏꯕꯗ ꯅꯤꯡꯊꯧꯅ ꯁꯥꯎꯅꯁꯦ ꯍꯩ ꯈꯥꯎ ꯃꯈꯣꯡꯗ ꯁꯥꯔꯣ ꯌꯥꯔꯦꯅꯦ ꯍꯥꯏꯗꯅ ꯍꯩ ꯈꯥꯎꯁꯦ ꯑꯗꯨꯗ ꯃꯆꯥ ꯑꯣꯏꯅ ꯑꯗꯨꯗꯤ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯕ ꯍꯩ ꯀꯥꯒꯣꯛꯂꯕ ꯍꯧꯖꯤꯛ ꯍꯧꯔꯤꯕ ꯍꯧꯖꯤꯛꯇꯨꯗꯤ ꯑꯃꯨꯛꯁꯨ ꯁꯤꯜꯂꯝꯃꯦ ꯃꯇꯝꯗ ꯑꯗꯨꯝ ꯂꯩꯔꯝꯃꯦꯕ ꯑꯗꯨꯁꯨ ꯂꯩꯔꯝꯃꯦꯕ ꯄꯥꯝꯕꯤ ꯂꯩꯌꯦ ꯍꯣꯏ ꯁꯤꯔꯒ ꯑꯃꯗ ꯅꯧꯅ ꯊꯥꯔꯝꯕꯁꯨ ꯌꯥꯏ ꯁꯤꯗ ꯍꯩ ꯈꯥꯎ ꯃꯈꯣꯡꯁꯤꯗ ꯁꯨꯃꯥꯏꯅ ꯃꯟꯗꯤꯔ ꯂꯩꯔꯝꯗꯦꯀꯣ ꯄꯥꯟꯊꯣꯏꯕꯤꯒꯤꯁꯨ ꯐꯕ ꯑꯩꯈꯣꯏ ꯁꯪ ꯃꯆꯥ ꯑꯃ ꯇꯧꯔꯒ
ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯍꯤꯡꯒꯣꯜ ꯃꯇꯣꯟꯗꯒ ꯌꯨꯝꯗꯒ ꯁ꯭ꯋꯥꯏ ꯄꯤꯛꯅꯒ ꯇꯧꯔꯒ ꯃꯆꯥꯒ ꯇꯧꯔꯒ ꯇꯧꯕꯤꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣ ꯍꯣꯏ ꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅꯤꯅ ꯍꯣꯏ ꯃꯤ ꯌꯥꯝꯈꯠꯂꯛꯄꯁꯤꯗ ꯍꯣꯏ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯐꯤꯕꯝꯁꯤ ꯃꯥꯅꯦ ꯌꯧꯔꯛꯈꯤꯕꯅꯦꯕ ꯃꯥꯅꯦ ꯍꯧꯖꯤꯛꯀꯤ ꯇꯔꯥꯟꯕ ꯅꯥꯜꯂꯦ ꯍꯧꯖꯤꯛꯀꯤ ꯐꯖꯔꯦ ꯐꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯑꯗꯨꯁꯨ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯗꯒꯤ ꯑꯃꯨꯛ ꯑꯩꯅ ꯆꯪꯁꯤꯟ ꯆꯠꯄꯗꯅꯦ ꯄꯥꯕꯨꯡ ꯎꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯆꯧꯕ ꯂꯩꯔꯦꯀꯣ ꯍꯣꯏ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯃꯨꯛꯁꯨ ꯏꯔꯩꯃ ꯊꯥꯕ ꯀꯩꯔ ꯑꯃ ꯀꯩ ꯃꯥꯜꯂꯦ ꯀꯩꯁꯤ ꯑꯩꯈꯣꯏꯒꯤ ꯎꯝ ꯑꯍꯟ ꯑꯃꯅ ꯀꯠꯆꯕꯅꯤꯀꯣ ꯍꯧꯖꯤꯛ ꯑꯣ ꯏꯔꯩ ꯃꯥꯏꯁꯦ ꯑꯣ ꯑꯩꯈꯣꯏ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯦ ꯁꯤ ꯏꯔꯩꯃꯁꯨ ꯀꯧꯋꯦ ꯑꯣ ꯏꯔꯩꯃ ꯑꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯍꯩꯕꯣꯛ ꯅꯤꯡꯊꯧ ꯍꯥꯏ ꯂꯩꯔꯝꯃꯤꯀꯣ ꯍꯧꯖꯤꯛ ꯍꯣꯏ ꯍꯣꯏ ꯁꯤꯒꯤ ꯃꯆꯥ ꯅꯨꯄꯤꯅꯦ ꯍꯣꯏ ꯍꯣꯏ ꯍꯦꯛ ꯍꯧꯔꯛꯄꯗ ꯃꯥꯁꯤ ꯏꯔꯩꯃ ꯀꯧꯋꯦ ꯑꯣ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯁꯤꯅ ꯏꯔꯩꯃꯁꯤꯅ ꯁꯤꯗ ꯃꯥꯒꯤ ꯁꯤꯗꯤ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯑꯣ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯍꯣꯏ ꯍꯧꯖꯤꯛꯀꯤ ꯏꯔꯩꯃꯁꯤ ꯁꯤꯗ ꯂꯣꯠꯈꯤꯕꯒꯤ ꯋꯥꯔꯤ ꯈꯪꯉꯦꯀꯣ ꯍꯣꯏ ꯑꯗ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤ ꯃꯁꯤ ꯏꯔꯩꯃꯅ ꯂꯣꯜꯂꯤꯕꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯆꯤꯡꯊꯛꯁꯤꯗ ꯌꯨꯝ ꯃꯆꯥ ꯑꯃꯒ ꯁꯥꯗꯨꯅ ꯂꯩꯔꯝꯕ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕ ꯍꯥꯏꯅ ꯁꯔꯥꯡꯊꯦꯝ ꯂꯨꯋꯥꯡꯕ ꯁꯣꯔꯤ ꯂꯨꯋꯥꯡꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯥꯅ ꯂꯩꯔꯤꯉꯩꯗꯅꯦꯕ ꯏꯔꯩꯃꯁꯤ ꯂꯥꯛꯑꯒ ꯂꯣꯠꯈꯤꯕꯁꯦ ꯃꯥꯒꯤ ꯀꯣꯠ ꯃꯅꯨꯡꯗ ꯂꯣꯠꯄ ꯀꯣꯠ ꯃꯅꯨꯡ ꯂꯣꯠꯂꯦ ꯍꯥꯏꯅꯤ ꯑꯗꯩꯗ ꯂꯨꯋꯥꯡꯕꯁꯤꯅ ꯂꯩꯔꯤꯉꯩꯗ ꯏꯃꯥꯁꯤ ꯂꯩꯔꯒ ꯏꯃꯥꯁꯤ ꯂꯩꯗꯤ ꯈꯪꯗꯕ ꯂꯨꯋꯥꯡꯕꯁꯤꯅ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯁꯤ ꯃꯥꯁꯤꯅ ꯂꯣꯏꯁꯤꯟꯕꯤꯔꯝ ꯏꯄꯣꯝꯗꯒ ꯌꯥꯎꯕ ꯎꯅ ꯁꯥꯕꯗꯨꯅ ꯃꯤ ꯑꯣꯟꯊꯣꯛ ꯑꯣꯟꯊꯣꯛꯑꯒ ꯁꯨꯔꯒ ꯑꯗꯨꯏ ꯇꯥꯏꯞꯇ ꯇꯧꯔꯕꯅꯦꯕ ꯂꯨꯋꯥꯡꯕꯁꯤ ꯌꯥꯝ ꯉꯛꯄꯗꯣ ꯍꯥꯏꯕ ꯍꯣꯏ ꯍꯣꯏ ꯑꯗꯒꯤꯗꯤ ꯂꯨꯋꯥꯡꯕꯁꯤꯅ ꯏꯃꯥ ꯂꯩꯗꯤ ꯈꯪꯗꯕꯅꯤꯅ ꯃꯥꯅ ꯈꯔ ꯃꯣꯠ ꯄꯥꯏꯒꯗ꯭ꯔꯥ ꯏꯃꯥꯅ ꯄꯥꯝꯒꯗ꯭ꯔꯥ ꯊꯕꯛ ꯈꯔ ꯇꯧꯕꯁꯤꯗ ꯏꯃꯥꯁꯤꯅ ꯅꯣꯡꯃ ꯁꯥꯎꯏ ꯍꯥꯏꯀꯣ ꯑꯗꯨꯗ ꯃꯥꯅ ꯂꯩ ꯃꯥꯒꯤ ꯀꯣꯠ ꯃꯆꯥ ꯑꯃꯁꯨ ꯂꯩꯖꯥꯠꯅꯦ ꯀꯣꯠꯁꯤ ꯑꯩꯈꯣꯏ ꯑꯁꯣꯝꯗ ꯍꯨꯟꯗꯣꯛꯈꯤꯕꯖꯥꯠꯅꯦ ꯑꯗꯨꯅ ꯂꯨꯋꯥꯡꯕꯁꯤꯅ ꯃꯥꯁꯤ ꯃꯇꯝꯗꯨꯗ ꯅꯤꯡꯊꯧ ꯄꯥꯟꯕꯅꯤꯅ ꯃꯥ ꯌꯥꯝ ꯉꯥꯛꯑꯕ ꯑꯗꯨ ꯃꯁꯤ ꯋꯥꯔꯤꯁꯤ ꯅꯤꯡꯊꯧꯗ ꯇꯝꯕꯅꯦ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗ ꯅꯤꯡꯊꯧꯁꯤꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯅ ꯌꯦꯡꯉꯛꯄꯗ ꯏꯃꯥꯒꯤ ꯃꯥꯅ ꯂꯣꯏ ꯄꯥꯎꯗꯤ ꯐꯥꯎꯔꯛꯑꯕ ꯁꯤꯗ ꯄꯣꯠꯁꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯐꯥꯎꯔꯛꯄꯅꯦ ꯑꯗꯨꯅ ꯅꯤꯡꯊꯧꯁꯤꯅ ꯆꯩꯀꯣꯜꯒ ꯄꯨꯈꯠꯂꯒ ꯁꯣꯝꯗ ꯄꯨꯖꯥꯒ ꯇꯧꯈꯤꯕꯅꯦꯕ ꯑꯗꯒꯤ ꯁꯨꯝ ꯈꯪꯅꯔꯛꯄꯅꯤ ꯃꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯈꯨꯕꯝꯅꯦ ꯈꯨꯕꯝꯁꯦ ꯂꯥꯏꯁꯦ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯁꯅꯥꯃꯍꯤꯖꯝ ꯍꯥꯏꯗꯣꯏꯔா ꯃꯩꯇꯩ ꯅꯤꯖꯝ ꯍꯥꯏꯗꯣꯏꯔꯥ ꯃꯣꯏꯅꯒꯥꯏꯗꯤ ꯑꯩꯈꯣꯏꯅ ꯊꯧꯒꯜ ꯇꯧꯖꯒꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯈꯣꯠꯄꯒꯤ ꯄ꯭ꯔꯣꯄꯣꯖꯦꯜ ꯒꯥꯏꯗꯤ ꯂꯥꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯂꯥꯛꯄ ꯅꯠꯇꯦꯅ ꯑꯆꯧꯕ ꯂꯥꯛꯑꯅꯤꯅꯦ ꯁꯅꯥꯃꯍꯤꯒꯤ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤꯅꯤ ꯁꯤꯗ ꯄꯨꯂꯞ ꯐꯨꯖꯜꯂꯒ ꯃꯥꯁꯤ ꯑꯩꯈꯣꯏ ꯀꯣꯔꯠ ꯀꯥꯟꯅꯗꯅ ꯑꯗꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯁꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ ꯁꯤꯒꯤ ꯁꯪꯒꯤꯁꯦ ꯀꯣꯑꯣꯄꯔꯦꯇꯤꯚ ꯁꯣꯁꯥꯏꯇꯤꯒꯤ ꯑꯣꯐꯤꯁꯅꯦꯕꯀꯣ ꯀꯣꯑꯣꯄꯔꯦꯇꯤꯚꯀꯤ ꯁꯤꯗꯩꯗ ꯖꯍꯥꯖꯒ ꯂꯥꯛꯅ ꯕꯔꯗꯋꯥꯟ ꯀꯧꯏ ꯑꯩꯈꯣꯏꯒꯤ ꯕꯥꯔꯗꯋꯥꯟꯁꯤꯒꯤ ꯃꯇꯝꯗꯨꯒꯤ ꯖꯍꯥꯖ ꯂꯧꯔꯛꯄ ꯁꯤꯗꯒ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯁ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯖꯍꯥꯖ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏ ꯀꯣꯔꯠꯄꯨꯗꯤ ꯂꯩꯇ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯁꯤꯒꯤ ꯂꯥꯛꯇꯅ ꯖꯍꯥꯖꯒ ꯂꯥꯛꯇꯅ ꯁꯤꯗꯩꯗ ꯋꯥꯌꯦꯜꯂꯔꯤꯅꯦꯕ 144 ꯁꯥ ꯂꯥꯏꯔꯦꯝꯕꯤꯗ ꯈꯟꯅꯕꯗ ꯉꯁꯥꯏꯒꯤ ꯒꯧꯔꯤꯌꯥ ꯃꯩꯇꯩ ꯅꯤꯖꯝ ꯑꯅꯤꯁꯤꯒ ꯇꯧꯕꯒꯤ ꯃꯁꯤ 1970ꯗꯅꯦ ꯃꯁꯤ 1970ꯗ ꯑꯩꯈꯣꯏ ꯄꯣꯛꯇ꯭ꯔꯤꯅꯦ 1970 ꯁꯤꯗ ꯑꯗ ꯄꯥꯕꯨꯡ ꯗ꯭ꯌꯨꯔꯦꯁꯟ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯈꯠꯅ ꯆꯩꯅꯕꯒꯤ ꯗ꯭ꯌꯨꯔꯦꯁꯟ ꯆꯍꯤ 2-3 ꯇꯧꯈꯤꯕ꯭ꯔꯥ 3-5 ꯇꯧꯕ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤ 1970ꯗꯒꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯖꯖꯃꯦꯟ ꯂꯣꯏꯗꯣꯏꯅꯦꯕ ꯐꯅ ꯀꯨꯏꯅ ꯇꯧꯕꯖꯥꯠꯅꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯕꯖꯥꯠꯅꯤ ꯑꯗꯨꯏ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯑꯗ 1970ꯁꯤꯗ ꯔꯥꯏ ꯇꯥꯗꯣꯏꯅꯤ 1970ꯁꯤꯗ ꯍꯧꯖꯤꯛꯀꯤ ꯖꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯥꯅ ꯈꯨꯟꯗ ꯅꯤꯡꯊꯧꯁꯨ ꯌꯥꯎꯔꯤꯕꯅꯤꯀꯣ ꯃꯇꯝꯗꯨꯁꯨ ꯅꯤꯡꯊꯧꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯗꯒꯤ ꯈꯨꯟꯗ ꯄꯨꯖꯥ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯁꯤꯒꯤ ꯔꯥꯏꯁꯤ ꯇꯥꯔꯝꯕꯅꯦ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯃꯒ
ꯈꯨꯟꯅ ꯄꯨꯖꯥ ꯇꯧꯖꯧꯕ ꯄꯨꯖꯥ ꯃꯇꯝꯗꯨ ꯍꯤꯌꯥꯡꯗꯥꯡ ꯂꯥꯏꯔꯦꯝꯕꯤ ꯗꯦꯕꯂꯞꯃꯦꯟ ꯁꯦꯕꯥ ꯀꯃꯤꯇꯤ ꯍꯥꯏꯔꯤꯁꯦ ꯃꯇꯝꯗꯨꯗ ꯍꯤꯌꯥꯡꯗꯥꯡ ꯂꯥꯏꯔꯦꯝꯕꯤ ꯄꯨꯖꯥ ꯁꯃꯤꯇꯤ ꯍꯥꯏꯔꯝꯃꯦꯕꯀꯣ ꯄꯨꯖꯥ ꯁꯃꯤꯇꯤ ꯍꯥꯏꯔꯝꯕꯗꯒꯤꯗꯤ ꯀꯃꯤꯇꯤ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯔꯣꯝꯗ ꯂꯥꯛꯄꯅꯦ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯃ ꯂꯥꯛꯄꯅꯦꯕ ꯁꯃꯤꯇꯤꯔꯣꯝꯗꯒꯤ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯁꯨ ꯋꯥꯔꯤ ꯂꯩꯀꯣ ꯍꯥꯏꯔꯤꯁꯦ ꯋꯥꯔꯤ ꯂꯩꯌꯦꯕ ꯉꯁꯥꯏꯒꯤ ꯁꯃꯤꯇꯤꯁꯤꯗ ꯂꯩꯔꯝ ꯑꯗꯨꯒꯤ ꯔꯦꯁꯇꯥꯔꯁꯦ ꯑꯩ ꯃꯤꯡꯗꯤ ꯄꯟꯖꯔꯣꯏ ꯃꯇꯝꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯞꯁꯤꯗ ꯃꯩꯇꯩꯒꯤ ꯌꯥꯎꯔꯝꯃꯦꯕꯀꯣ ꯁꯤꯅ ꯑꯩꯈꯣꯏ ꯔꯦꯁꯇꯥꯔꯁꯦ ꯀꯛꯊꯠꯈꯤꯕꯅꯦ ꯑꯩꯈꯣꯏ ꯍꯥꯟꯅꯒꯤ ꯔꯦꯁꯇꯥꯔꯁꯦ ꯃꯣꯏꯅ ꯀꯛꯊꯠꯄꯤꯔꯦ ꯃꯣꯏꯅ ꯀꯛꯊꯠꯄꯤꯔꯝꯃꯦꯕ ꯃꯣꯏ ꯀꯛꯊꯠꯄꯤꯔꯦ ꯃꯩꯇꯩꯒꯤ ꯑꯣꯏꯒꯗꯕꯅꯤꯅ ꯃꯩꯇꯩꯒꯤ ꯍꯧꯖꯤꯛ ꯃꯟꯇ꯭ꯔꯤ ꯃꯩꯇꯩꯒꯤ ꯌꯥꯎꯔꯤꯌꯦꯕ ꯑꯗꯨꯅ ꯀꯣꯟꯅꯪꯗ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤꯁꯤ ꯑꯅꯧꯕ ꯁꯦꯕꯥ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯍꯥꯏꯁꯦ ꯁꯃꯤꯇꯤꯗꯣ ꯀꯛꯊꯠꯈ꯭ꯔꯕꯅꯤꯅ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤ ꯀꯃꯤꯇꯤ ꯑꯣꯜꯂꯒ ꯑꯅꯧꯕ ꯑꯃꯨꯛ ꯔꯦꯁꯇꯥꯔ ꯇꯧꯔꯦ ꯑꯃꯨꯛ ꯅꯧꯅ ꯑꯃꯨꯛ ꯔꯤꯁꯥꯔ ꯇꯧꯔꯤꯅꯦꯕ ꯍꯥꯏꯗꯤ ꯑꯗꯨꯒꯤ ꯃꯨꯟꯅꯔꯗꯤ ꯑꯃꯨꯛ ꯈꯠꯅꯕ ꯌꯥꯎꯔꯛꯀꯗꯣꯏ ꯈꯠꯅꯗꯅꯕꯅ ꯑꯗꯩ ꯍꯥꯟꯅ ꯔꯦꯁꯇꯥꯔ ꯑꯃꯗꯨꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯧꯅ ꯑꯃꯨꯛ 1970 ꯍꯧꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯔꯦꯁꯇꯥꯔꯁꯤ ꯍꯧꯔꯛꯄꯅꯦꯕ ꯑꯗꯣ ꯑꯗꯨꯒꯤ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯗꯤꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯁꯦ ꯁꯤꯗ ꯄꯨꯕꯤꯔꯤꯕ ꯐꯝꯁꯦ ꯑꯩꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯝꯕꯤ ꯗꯦꯕꯂꯞꯃꯦꯟ ꯀꯃꯤꯇꯤꯁꯤꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯥꯔꯣꯡꯕꯝꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯕꯀꯨꯃꯥꯔꯅ ꯃꯥꯅ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯅꯦꯕ ꯑꯗꯣ ꯍꯩꯕꯣꯛꯀꯤ ꯑꯩꯅ ꯇꯧꯖꯔꯤꯁꯤꯗꯤ ꯍꯤꯌꯥꯡꯗꯥꯡ ꯈꯛꯇꯪꯒꯤ ꯅꯠꯇꯦꯕ ꯂꯥꯏꯔꯦꯝꯕꯤ ꯈꯛꯇꯒꯤ ꯍꯥꯏꯗꯤ ꯍꯩꯕꯣꯛꯁꯤꯡꯒꯤ ꯑꯀꯣꯏꯕꯁꯤꯗ ꯂꯩꯔꯤꯕ ꯂꯥꯏꯐꯝ ꯃꯌꯥꯝꯁꯦ ꯑꯁꯤꯒꯤ ꯑꯩꯅ ꯐꯨꯜ ꯀꯣꯄꯔꯦꯁꯟ ꯇꯧꯒꯦ ꯇꯧꯖꯕꯅꯤ ꯑꯗ ꯁꯣꯝ ꯉꯁꯥꯏꯒꯤ ꯗꯨꯔꯒꯥ ꯄꯨꯖꯥꯕꯨ ꯍꯥꯏꯒꯦꯔꯥ ꯑꯩꯈꯣꯏ ꯄꯟꯊꯣꯏꯕꯤ ꯏꯔꯥꯠꯄ ꯍꯥꯏꯒꯦꯔꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯃꯥꯒꯤ ꯍꯦꯛ ꯂꯥꯏ ꯀꯨꯝꯕ ꯀꯥꯕ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯑꯣꯏꯅ ꯑꯩ ꯀꯣꯄꯔꯦꯠ ꯇꯧꯖꯒꯦ ꯇꯧꯖꯕꯅꯤ ꯑꯗꯨꯒ ꯍꯤꯌꯥꯡꯗꯥꯡ ꯑꯣꯏꯁꯅꯨ ꯆꯥꯖꯤꯡ ꯑꯣꯏꯁꯅꯨ ꯂꯪꯊꯕꯥꯜ ꯑꯣꯏꯁꯅꯨ ꯁꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯣꯛꯄ ꯉꯥꯛꯇꯅꯤ ꯍꯩꯕꯣꯛꯁꯤꯡꯅ ꯁꯣꯛꯇꯕꯕꯨ ꯀꯔꯝꯕ ꯈꯨꯟꯕꯨ ꯂꯩꯔꯤꯒꯦꯅꯦ ꯃꯇꯣꯟ ꯂꯣꯏꯔꯛꯄꯗꯁꯨ ꯍꯥꯎꯕꯤꯁꯨ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯨꯅ ꯏꯁꯣꯛꯇ ꯁꯣꯛꯄꯅꯤꯅ ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯕ ꯃꯊꯧ ꯂꯩ ꯁꯤ ꯖꯣꯏꯅꯤꯡ ꯄꯣꯏꯟꯅꯦ ꯍꯥꯏꯕꯁꯨ ꯌꯥꯏ ꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇ ꯑꯩꯅ ꯁꯨꯝ ꯊꯤꯖꯤꯟꯖꯕꯅꯤ ꯑꯗꯣ ꯄꯥꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯄꯥꯕꯨꯡꯁꯨ ꯋꯥꯕꯤꯔꯝꯃꯅꯤ ꯑꯗꯣ ꯃꯇꯥꯡꯁꯤꯗ ꯉꯁꯤꯗꯤ ꯂꯣꯏꯁꯟꯖꯔꯦ ꯀꯪꯂꯩꯄꯥꯛꯀꯤ ꯈꯣꯟꯖꯦꯜꯅ ꯀꯪꯂꯩꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯀꯪꯂꯩꯄꯥꯛꯀꯤ ꯂꯝꯃꯤꯠꯂꯣꯟ ꯍꯥꯏꯅ ꯈꯪꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯔꯝꯂꯤꯕ ꯏꯔꯩꯆꯥ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ